Relief camp ta leiba Meeoi ama Moirang AC MLA Thongam Shanti na Ngaksam Pairaga Illui Haibagi Wahouda meeyam Irang Hourakkhre Thodok thokfamdagi phangba paw amagi matung ina Churachandpur Meeoi Ethnic Class Victims Committee na laingakta thamkiba demand sing thabak ta onthorak naba thakiba matam loikibadagi committee asina sinduna Moirang Konjengbam laikai da leiba INA headquarter mamangda wakan mifam ama sathaki wakan mifam aduda saru yakiba Moirang amasung thanga AC gi manungda hangba relief camp ta leiba singna Moirang AC gi MLA Thongam Shanti gi Moirang film laikai da leiba office ta MLA masa unagani haiduna ngasi numit yungba duaida thomjilaki meeyam thomjilakpa adu ubadagi SDO Moirang amasung Bisnupur district ki additional SP su mafam aduda khonglei thuna changsilaki tanja aduda MLA masa su yosilaki MLA na Mayamga unanaba khonaba haurakpada Churachandpuragi haujikna Moirang College Relief Camp Block B da leiba Oinam Ravi Kauba ama meeyam mamangda Ngaksam Pairaga mahaki office kada Illui Haibagi Wahoudagi meeyam adu MLA Shanti ga wari sanaramdana thoraklaga Moirangdagi kumbita balambi thingjinduna Irang Hourakkhre khoisaunaraba meeyam adu phanakuina MLA gi office mamangda lambi thingjinbagi thabak chathaki police ka kuina mugnaraba matung meeyam gi demand pidrabadi relief camp dagi pochai lauraga Churachandpur da chalagani haiduna pochai yomlaga thoraktuna Moirang Konjengbam laikai da leiba INA headquarter mamangda punsinduna leinaki MLA na Ngaksam Pairaga Illui Haibagi Churachandpuragi haujikna Moirang College Relief Camp Block B da leiba Oinam Ravi na hai MLA Shanti ga unhanaba Moirang Police ki osina hairakpagi matung ina mafam aduda lakpani mahaka unanabagi damak lakliba miyambu Kaushinnaba honaringaida MLA na mahaki Ngaksam paiduna insilakibani masigi mathakta mahak lalhobara karamba lalholupki Meeoi no haina phauba MLA na hangki haina mahakna makata na phongdokhi nupa se kar wata nupa se laba wa padagi adu nupi sangi marakta MLA se lakre ba MLA na karam gi kem no maming lo inkhallo adu aina nupa sing do sangal nge kausilingai da MLA na ingonda nang karam bagi no sarai ke college ki ne college ko di sango sai change mi lai mi wali sing chana kausin gi ha sango di sango ha ra ka ma na ingonda si nangan sa hana smain ko chilaka kana force kan tawre adagi kitang tapor kan ai sing ngaksam gi chikala ha ta ko se paira ka ma na magi office kusila office ai sange ado man thong singre ado man sman ai si pamon si par kan illa kana magi thanda sman swai thoi ba ko itho matung da nang kai gino nang ai wonda sum senior se kari gino ado kan nang ai sitabra hai ba kari ke ai station lai na ji kudi khara kan tawre ba ai ba hai re ado sumba leiba ki seba tawni hai na thola aga sumba wa hai wata tawri ba thabak thawang sidi chungya ya ning de hai ba do ai hajin ning si Thodok aduda yaukiba Sairem Ibungo Kouba Kuga Tampatiki Housingna Kwaktagi Prefabricated Home da leiba Meeoi amana hai Relief Camp ta leiriba singgi phangpham thokpa demand sing laingakta PBU haiduna wakan mifam pangthokpada MLA na lakna ba hairakpadagi Moirang da MLA unaba chatki adubu MLA na lagliba meeyam aduda phajaba response pirakhide Relief Camp ta leiba Meeoi amabu Ngaksam Pairaga chingsinba amade lalhobara haina hanglakpa thawong adu MLA amana tawgadaba thawong natte haina mahakna pendaba phongdokhi Koina tanjari ba demand sidi koi phangmam thokpa hak khara ka tuka tanjabani mapi mapa oiba moina karigum adugum di chatara demand da koi phajana wari tana bibi ai adu tana bida da koksan diraga mana akoi nam thak tawraga nam phuda tawhon gi tawgu bududi akoi image ki bam dagi pensa de loina na akoi gi lan thum loina mang loi la pa ngatani adubu akoi Meeoi bani kuki gi lang thena bani maitei gi khoi lang thena de ma kuki gi lisa chapra akoi kuki natte hauk natte Meeoi macha masen sida bu asmana tawbadi koi pende yasu yaninge makha chathana su koi homja kya su sang gi ni koi